Masak khangdaba khulai paibasna ngarang nongai matung numidang pung 30:40 takung matamda Manipur Pradesh Congress Committee gi Vice President su Oiriba amasung Wangangloi amasung Oiriba Wangkai konsum lekai da leiba Harish Goshwami gi Mayumda Nongmei rol kya Kapshimlamle haire thawdok asi matang da police gi phangwa pauna hai masak khangdaba khulai paibasing aduna Harish Goshwami gi thongang na kan gi nongmei sing adu Kapshimlambu oiba yai haire thawdok thofam dagi kapthokhraba nongmei tokning kya amasu phangma ngamle haire Harish Goshwami gi imung dagi phangwa pauna hai nongmei Kapshimlamba aduna maram oiraga yumgi tongan phum kya da akai atoi thoki imung manungi mioi singna thawdok thokhra matung nongalaga yengsilu matamda manak odwa da tokning tragani thoirom taram bathengna khi police ta pau piroma tong police kangmu laktuna mafam adu yengsinbaga loyena mafam adu dagi imung manungi mioi sina phangkhiba kapthokhraba nongmei marugi tokning sing adu police na lokhatkre hairi siba amasung hingba haibadudi isorgi makutta leiba poni kana tagi makutta leiroi kapariba nakhoisu kaidongi hingani kaidongi sine bise hayo ngamba pot nate aduna hingba amasung sibagi matangdadi ayak thoidokna kai hena madu khanjade adu marum charabadi thidokpasu dum jai adu natabida akoi hural lana da sumai tawina kapam maga swain tawna chen gaga tawi potidi ai tasengna yam satina tamoi songna renjade masina not only ai ithanda natana imungi isa issue leiriba mayam sida psychologically parikha maya angang class 10 ge pekha thaga do yauri psychologically achawa harassment am pire masida natana lekai je leiriba lekai gi mioi sing yakoi gi marom pang sing tagai gi leiriba lekai gi leiriba ipa isa sing mayam sida su masu maina ati khang pohan basina yamna sathina makoi du su mentally aduga harassment pi ba haibata sigumba harassment pibagi thaba ase kaigumba ayhagna soiba lerga su nangge adu soire chumthu adu taw ada taw hajana matung dadi takpiu aduga adu natabida swaina kihan khangan bagi thabakidi tawbiganu nakalong morom dangasi thawdok adu mai lerana Manipur Pradesh Congress Committee gi oiba pawgim pham amasu pangthokre Harish Goshwami gi memda pangthokhiba pawgim pham aduda hanagi chief minister su Oiriba PCC gi member okram ibobina phongdokhibada Harish Goshwami gi memda chatharinba thong adu laibak thibani democracy chatpa laibak amada asiguma thong chatharamba haibasi yamnamak nungaite mara leibasing policy kangmuna thung matang imungda phagatna democracy chatpa laibak amani haibadu masak khaganbiu Congress Party ki maikei dagisu lengak asina sungsoi soidna thigalakani habi thajaba lei loina investigation tawga loina police department ki maikei dagi mara leibasing phadon dani pekni habi thajaba thame adu haujik Oiriba Manipur gi lengak ase detector sikri lengak amu oibaga sap manare malemda detector chatpa laibak leitrabasu Manipur dai detector chatpa laibak leibaga sap manai hiram masi matangda lengak pariba home pariba chief minister nongthomam benasu akan miyeng sangpham thui haiba pham sing thamkhe loina numit khani yamangda Congress ki office ta attack toromba loina Congress si Wangangloisu gi Mayumda nongmei kapsinba ebasi matam gi wa issue singi matangda tongan moching pidana ba machine men ga sap manai haiba pham sing thamkhe sigi education spokesperson who mayam lingsin biriba press ki sinaw sing Manipur da leba praja sing ubirum gani matam gi issue la pa kandada koi kanana chumi kanana lale hai di Manipur ki praja sing na bharat da leba praja sing na adum let them decide akoi gi issue hai la matam na impact to wei ba ya STV da wei ba ya panel discussion da mayam su hena khangbiramani ga Harish Goshwami se hana Manipur civil service ki retired MCS officer ne paghai hajin golata fake ta seng bangata summaga summi lalaga lali haida border ki issue khangde or any issue da adum koi party ki behalf ta adum panel discussion chatpai luribadi henjelakwa haiba tare ngarang nahan si ngarang haiba tare nahan hingda tawraga koi gi PCC gi office amu bom gumba haida petrol gi bom tawraga geta moi intention dudi sengna koi party office mai thagena laibra adu karino moi gi intention dudi made geta mai tharme dharna to adu madu matungda amuksu hatta hodi haitare yamna moina adumaina hunjan khochan nan tawga phata hodi yerum makumba oiba ya akai oiba hunjalaga akoi Congress party si namjagani hairibra
नत्रगना मंगोल ओइदना ब तौरिब्रा मदुगुम्बगी वखंददि अखोइदि मंगदबो खलुदे यामने सखतबा लेबा मुसखतबा हाइब तारे अदे ngara muthang ranchu mo khoigi senior spokesperson aiga Harish Goshwami gi yumna ma laibu khaba haiga dra kari haini gate ki wang da gate ki manung da di changa pangam damni khangde or na targa kapshimlamle sien gimni khangde tawga yumna round tara hena yumna kapshimlamle madugi tokning kapshimlamle gi tokning dudi police na laga loina recover tawre aduga tabsu family gi mina chengna na tokning mayam kundan ma question ma police na loina correction tawre madugi detail dudi police department na concern police station la ai su soile lermani na khali